Imes PAODAM yang tabiri besimbu ahan waktuda binitana taram noksa bagaloyana kurumjari. Haujik PAODAM asigi maroyo pau pijari. Manipuri Governor na Prime Minister Narendra Modi ga unaduna Manipurda tangdu leitaba phibamda hanjilaknaba thabak thoram sing paikhat pinaba taksin biram bagidamak kaksing asigi MLA M Ramesona Governor bu thagatpa phongdorakli. Relief camp talaiba inmates sing sajaba yaning candle haina mingthon ba candle ngasi DC Thawal Ahanthem Subas na launch tawkre. Manipurda hauze oriba phibamasda Manipurda Article 355 satnare haina MPP na lowi haina MPP gi President Samjaina phongdokre. Loinana Manipurda tongan balengak thamlakpa yaroi karigumba Manipur kaina ba thabak toroklabadi sabchana thengnagani haina United Mothers Organization gi maikai dagi phongdorakli. Mapungayo Paulo Birase. Manipur Governor Anusha Wikena, Manipur Oragli Batangdu Laita, the Bapiba Amalak Libasiga Marilena, Lebak Asigi Prime Minister Narendra Modi Unaduna Tangdu Laita, Bapiba Amada, Hanjilak Naba, Tabak Thoram Singh, Pakat Pinaba Taksin Birambagitamak, Governor Butagatli Haina, Kaksing Esigi MLA Mayang Number Ramesona Pondorakli. Ngasi Kaksingi tongan ba pham singda hangliba relief camp kharada koina zatuna yengsinba lamjena raktuna changja pham loduna leiriba sing unaduna wari watai sanaba amadi relief camp ki sampham sing khushin nabagi khongjatta MLA Rameshona mathaki wapamasi phongdokibani MLA Rameshona makhata aduna hai Manipur gi MLA minister kayana center lenga ki lusing basing unaduna Manipur gi apun bagi saktong kahen bayaroi Manipurda tangdu leita ba purakna ba honabiyu mayum makai mangan tahan kribasingbu tangdu leita na leina ba sinbiyu haibana singbo wapam sing pukhatuna taksilliba thajaba kaya pirak khiba laikre Manipur gi Governor Anusha Wikena Manipur gi orakli ba phiba masigi matangda Prime Minister Narendra Modi ga unaduna Manipur tholiba irang asi laksin binaba lokhop yaba thabak sing lokhop biduna mausagi punsida amu hanjilaktuna tangdu leita ba purakna ba wapam kaya Tana Bikiba Asimak Apaba Kongtang Amani Governor Haizakiba Duda Prime Minister Narendra na Manipurgi Miyamgi Pukning Wakal Pathabinaba Masung Pukning Penanaba Prime Minister gi Maikai Dagi Message Bibinaba Haizaram Kiba Amadi Lanjana Kraba Singi Tangdu Leitana Muhana Leiba Yanaba Honabinaba Amadi Relief ki Matik Chaba Pan Bibinaba Haizarubada Prime Minister Modina Taubaya Amadi Paikat Bayaba Thabak Sing Paikat Bigani Hayan Thazaba Bibira Kre Masigidama Manipuri Governor da Hana Thagat Pasu Pongdoksari Makatarakpada Lanjana Ratuna Relief Camp Sing Delairiba Miyambu Lap na Lakpagi Mayum Makai Laikidabagi Awaba Nungaitaba Du Pawan Bidana Relief Campus Hanabiriba Masung Mateng Pangbiriba Miyam Nasu Lanjalak Labasingbu Nungshina Loina Biu Hainasu Pongdoki Moi BJP ki di waragasu awagi real santosi unajare brief tawjare adagi governor ga kuina famina ga brief tawnara ga anda masi prime minister yongna bu porsi kanada yogune magi number 2 number 3 number 4 leba kamu se da haira ga anda moina wari sara ga anda yogune na masi lambi ama thirambani adu am laibuk phawatagi governor si delhi da lapa la ga anda governor ga famina ga anda governor di direct prime minister unobo yabagi potu lebani na governor ga Prime Minister ga wari si fauna ga na hoji akoi wari si gyan tamin na rehta Islam lining satpasingi kumai Idul Johan lakpada Manipuri Governor Anusha Wikena Manipuri miya maruina Muslim isilinau singda yaifa pauzal pirakli mahaki pauzelda kumai asi kathokpagi kumai ni kumai asina manadaba kanglup singi marakta nungsi janaba apaba wakhalon hena pohli numit asna lakpada aikoi punamakna aikoi khenaba nungsiada punamak kauthok-lani hairi Bisnupur District Sadon Pokpi amadi Pombi Khoka Tayana Leiba Churachandpur District Jingba Jingchang Paringda numit kayani
Sidok pangamdana leiramba kuki militants singi bunker sing sadon pokpi amadi pombi khoki area da leiba miyam na ngarang dagi kumbi SG MLA S Premchandra amadi Bisnupur district SP S Balaram anibu mafam da leiba kuki bunker amadi kuki militants sing takthokdana hanba yaroi haina lengdana lehala matung ngasidagi sidok pa hokre bunker sidok pagi thaba adu ngasi nungthil pung anirom taba matamdagi Bisnupur district SP na Churachandpur district SP ga pau phaunara matung da hokibani panba yabadi sadon pokpi amadi pombi khoki maningda leiba Singsang paring da leiriba kuki militant singi bunker asi lokthoknaba maikay songi miyamna lengakta demand kaya tanduna lakpani adubo lengaki maikay dagi bunker asi lokthokani haina matam kaya tharabasu lokthokdana lakibadu ngarang asi MLA amadi SP ani asi miyamna mafam aduda lengdana lehalaba matungda ngasidagi bunker adu sidokpa hokibani Kaksing district Sugunuda irang loikrabasu mafamasi kunjasingna makoi masagi kulda hanjinbada akiba phawribasi kohange hairabadi lengakna Sugunugi maning thangba Churachandpur district jingba lamgi saruk singda sariba kuki militant singi bunker sing lokto hanba mathautai haina wal maitai council Manipur unit ki president U Kunjona phangdokre Hiramasiga Marilena Pangtokpa Pau Misinga Unabamada President Kunjona Makataraduna Wal Maitai Council Manipur Unit ki Executive Committee ki Oibami Phama Pangtokuna Kaksing District ki Sugunu Amadi Serau area da Hauzik Lairiba Phibamasigi Matangda Taret Tara Thokna Khananabagi Mathakta Khulani ki Kunja Kayaga Unaduna Makogi Apamba Singdu Khangbangamle Maroina Sugunuda ngasi Landlord Krabasu Sugunugi Maning Tangba area Oriba Manipur River gi Wangmada Lairiba Kuki Khul Laloi Phai Yauna Kuki Khul Kayada militant singi bunker sing Haujiksu Lengdana Lairi Hairiba bunker sing adudagi kapthorakpa nongmaina mamangda Sugunuda Lairiba Yum Singda Nongmai Maru Panbagi Dakpham Kaya ngasisu Laibana Haujiksu Makhatana Makoina Kablakpa Taragadi Misi Mina Thokpa Yana Lairi Maramasna Hiramasida Lengaki Marilena Basingna Akanba Miyeng Sangdu Central Paramilitary Force kaya laina lokthokna lairiba kuki gi bunker singasi athuba matamda lokthohanbiu amadi serogi oinasu khullasigi koibada lairiba kuki khul kaya sigi yenglaga lengakna regular oiba state force ki outpost thambiu haiki ngasi ayu pung 3:10 rom tarakpaduaida North AOC gi Public Toilet Manakta Impal West Commando Team na acha ok sing check tobagi thabak chathabada motorcycle da lakpa mioi ama khamduna check tobada Longjam Robi Chandra alias Nanau alias Ngon Singa sahi kunthra manga apokpa laikhidraba El Kula Singa kaisam thong mamang Longjam leirakta leiba mioi asidagi .32 gi pistol ama 9 mm gi maru ahom .22 mm gi maru ama mobile handset ani ID card lupa chanipan marpu yawba wallet kaloyena Jawa motorcycle registration number MN01AL5678 phagat kre Paraba mioi amadi polam masigaloyena makhata ain gi oiba thabak lokhanaba Imphal Police Station da khusina kre hairi Ministry of Reconciliation Church na sinduna Kaksing Sunangi Indoor Stadium Hall da hangliba relief camp te lairiba singi machamau checkup tobagi nongmagi oiba free medical camp amanga se pangthokre hairiba free medical camp aduda Dr. Anina Inme Singh hakjang checkup toboloyena hidaksu lemna phanganki Youth and Students Development Organization 1979 Metric Batch of Kaksing High School na sahi kunloma sida sahi khudingi sinduna laklaba afaba mahiroi da manapi bagi thoram ngasisu handak sahi gi oina Board of Secondary Education Manipur na loba High School Living Certificate Examination da Kaksing High Secondary School gi oina makok tarakrabi mahiroi amada lanthokre ngasigi manapi badu da school asigi principal amadi school gi staff sing su saru yaki Rural Youth Development Organization RYDO Sarangpat Maning Lekai Nangasi Imphal East ki Thongju Kendri Manung Chanba Akampat Ideal Girls College ta hangliba relief camp ta chana thaknaba manama singamadi mahiroi singi book na singba yauna polom kaya tengbang kre ngasi gi tengbang polam sing mateng pangba sida RYDO gi president Thokchom Maimuna haikibada aikhoi gi phirep ta ahongba leite
kuki militant singi su lothokadabani manipur gi apun basatong kaiba yaroi manipura NRC chana halu land law semdotuna ekhoi zilinau ni haiba khongthang adu lokhokadabani irang hek nemthaba matamda manipur lenga na tumina leithokpagi hainabi leiba sisu thadokadabani amadi miyam gi kholao singsu lenga na tabigadabani haiba wafam sing thangkibaga loyana ngasi gi tengba ngasi ga mari lena awaba taraba zilinau singyam phamda ekhoi leiri haibasi utnaba mateng asi kharadang tawjabani haina su phongdokhi District Administration Thawal gi miyeng makhada SOC DEC na Wangjing Kodom Popi Sports Complex ta hangdoliba relief camp ta leiba inmate singna sajaba yening candle haina mingthonba candle ngasi DC Thawal Ahantem Subas na launch tawduna ngasi dagi miyamda phanganba hokre yening candle launch tawbagi asamba tharamaduda DC Thawal Ahantem Subas IS na hai District Administration Thawal amadi KVK Thawal anina khusamnaraga inmate singbu senthok lambi leyenaba pandamda candle making of skill development program ama pangthokhi madugi mahayoina ngasi Wangjing Kodom Popi Sports Complex ta leiba inmate singna sajaba candlasi miyamda phanganba ngambani masina inmate singda senthok lehelagani masida lamda masigi miyamna su sagotpiu haina miyamda appeal tokhi candle sabi inmate nupi amana phongdorakpada DC Thawal amadi KVK Thawal na asigumba program amadi masak sing pibiduna senthok lambi leinana bagidamakta sinbiba si thagatchari miyamna su makhoi sariba lupa kuntra tara manga amadi tara piba yening kendalasi sijinabiyu haiki Bisnupur district ki manung chanba phubala amasung sunu sifai ki maning delaiba LLI high canal manakta ising thaba chaluba lomi singda kukila loba singa nomai kapselakre amadi loksangama mai thakre hairi thawdo singa se yupung taruklom tabada phubala dagi tongrang khomdon chai humpu koba ama yauna lomi ahom high canal da ising thaba chatpada phubala gi maning delaiba singai rok tagi kukila loba singa nomai kapselakibani makhoi ahomna thuna yanga selaktuna khunja singda pau tamloro mathang pau tanabadagi phubalada natana Bisnupur district ki tongan phamdagi lakpa miyoi kayana mafam aduda thomjinki high canal yorokpada Sikh regiment amadi BSF singa thomjilakliba miyam adu talakpaga loyana nomai kapsilakani haina changalakide miyamna kukila loba ngakpa ngamloidaba oiragadi Sikh regiment leibiranu ekhoi isana ngakjarage haina sarangnaba poknaki ngaihak leiraga Army ki makok thongbo officer sing Moirang Kendra ki MLA TI Santi Bisnupur district ki DC Lorembam Bikram laktuna miyamga wari shanarawa matung miyamgi apamba sing pangthoknaba honagani haibagi thajaba pirawa matung miyamadu halaki haiki Amaromda Hauzik Tholibeirang as the Union Home Minister na Sudalai Riba Kuki militant singbo Lamhan to Hen but Holoi hiding a Cherekta Bisnupur district Manung Janalai Riba Pagok Chow Awang Lekagi Maning Tangba Sarukta Maite Sing Kundaba Tongbram Kolup Hira Kangnabam Pamasda Handaki Kangluki Lalda Kuki Kulai Pibasana Mai Tadokra Matumda Makoina ngarang amuk bunker sajin bamadi kuki singi piral yungshin badanatana pukri dagi nga phaduna pukre haina khunja singna pendaba phongdokre khunja singi maraktagi nupi amana phongdorakpada kuki singna piral yungduna bunker sajlaklibasi khunja sing ngak senaba thamliba BSF ki bunker dagi meter chahum lomta lapna leiba maphamni hairiba khulmacha si tongbram gi yum tare na khundaduna chingkham haikol ga thangana leiba maitai khulmacha mani ngarang nungthil pung amarom tabada nongmai round ama kapthokla matung kuki singna makhogi piral adu yungsilambani haiki Manipura me ahumdagi hauduna tholiba kanluki irangasi masana masabu double engine sarkar ni haijaba BJP sarkar na thoanbani matam sana irangasi lakslam labadi irangasi tamthina thoklam dabasu yai haina Manipur People's Party MPP ki presidential samjai nangasi MPP office ta pangthokpa pawgi mi phamada phongdokre mahna makhata na hai Centenary Retired IPS Kuldip Security Advisor oina tharakpada natana Security Force lising ni purom thajlaklaba phawba irang control tawba ngamdriba asina security amadi intelligence ta sauna ahoba leire mapong phana phel oire haiba takpani Indian Constitution ki Article 355 asi Manipura zatnai chanade haina miyamda samamnaba kaya leiragasu MPP ki oinadi samamnaba pokte tholibe irang amadi hauji oiriba phibam asina Article 355 asi chatnare haina MPP na lowi CRPC ki section 1973 ki provision matung ina Manipur government ki home department tholiba irang asiga mari leinana shoot at site ki order thokrabasu sanglak liba central security force na order
border adugi ona tainabada kuki militantsingda sagotpa aduga maitai misamda onsilaga phuba saiba tawduna leiri loinana irang asiga mari leyana internet service thinglakiba adu hojik phawba athingba lokthoktabana irang asi nemthadri haiba takpani masida law and order gi phibam phagale haina phongdoliba asi manipur praja singbu apangba sibani mata amada MPB gi mihutna CM oiringai da lebak asida CM amagi matik mathauna chapchana phudokkiba adugumna palibalenga asigi CM N Birena thauna leina thabak tawbiyu CM haibasi tampa khakinate manipur pumbagini haiba khangna thabak tawbiyu haiki under provision of CRPC should a site orgasu government order legasu kana kap yavrge yawde tori birang de tampaki wadmoin bezawai wani kuki militant sing na chima tawbune modo mokoi lona le mokoi kana mokoi na phagi ho yawrba kina kap kana yawrge yawde hogi bogde mono ta podi hojikar paramilitary force je masi nakoi na hogi kuki kangojing kuki militant thong sabole baje aku NDP ke sab sabat kuki militant sing landarakpada khul ngaksariba maitai singbu central paramilitary force singna lalobani haina phaba punbagi thawong chatharakpa si yaningde atamnana maitai singda chatharakliba thawong asi India government ki karamba aronba agenda laibano haina Universal Mothers Association UMO gi maikai dagi hanglakli ngasi Manipur Press Club ta pangthokiba pawgi mifamda Sorojini namakhatana hai Manipur da kuki amadi maitai misam sing nungsichana hingminarakpani masi kauthokpagum handak chatharakliba thawong asida pende Manipur da tholiba irang asida India government amadi Central Paramilitary Force singna kuki militant singda tongsilakpasi Manipur miyamna yaba ngamloi India government Manipur da bahut kanaba divide and rule policy sanarakpa thawong lamdam asigi miyamna thengnagani lamdam asida puwari dagi hauna leraklaba laifamlen kuki militant singda su sanaraba matung makhoina tamthiba thawong kya chatharakhi su sanarakpasi Congress na palingi matamdagi ni matamaduda su Congress government kya soiba laikhibagi mami chauna tari ngasi su paliba BJP lenga asina su da lairiba kuki militant singna miha mipun chatharakpada tumina yengduna leiri Manipur da tongan balenga sasan thamlakpa yaroi karigumba Manipur kaina ba thabak toroklabadi sab chana thengnagani haiki ina chu gaigali mami makala nau na punda laita hanba matung kopi CSO ina labi padi asida itat tatna economic bokte kasibat tawna government makoi apa makna lagi amadi government ko amadi Manipur praja ko yan aman ba makoi kani ka Delhi dabu sangurabadi Manipur ki Chief Minister suwa ama hairai Delhi da brainwash toroklabra haibagi jingnaba Paure haina maino leirak salam leikai wahengbom leikai apunba nupi lukki maikai dagi phongdokre ngasi luk asina Manipur Press Club ta pangthokiba pawgi mifamda luk asigi president Laisram Nirupamana hai Manipur gi mapi mapa oibasina lamdam asigi damak chapchana leptuna thengnaba mathau tai Delhi dabu sangrabadi Manipur gi CM su mangai Manipur da thorakpada wa ama hekta hairai Delhi dagi brainwash toroklabra haibasi singnaba phaunare lamdam asigi imaibel sina lambi thoroklibasi si lamdam asibu ngaknaba madi Isa isu singbu soida ngamdanaba thorakpani masida Chief Minister na lana khanba manba si tohaningde maira paibi namthanaba thong amata chathabiganu maira paibi leitrabadi lamdamasi divide and rule policy sanaduna puningba maikaida puduna masoi tahalakpa yabagi pibamda lei maira paibi imaibel sing hena thoraktuna lamdamasi kannanaba honagadaba matamni Chief Minister na tamda yengsingani singdana Amit Shah na yengsingani haibasi Manipurda tongan ba administration leirabra haibagi singnaba leire Manipur gi apunbagi sakta masi kaibi yaroi masida sinarakpasing lamdam masigi imaibel singa thenganaba sem saduna lei haiki duga tamdana akoigi CM bi na pan ge habese administration thoina tho ke haida taragasu masigi pot si administration ani tho e haibagi akoi concept sida tho abara haibagi wahang jiso akoi hangi tho abara haiba wahang se tho podi sunya yaroi ba yarju yaroi aduga masi tawhan biganu aduna akoi yam tina mama oibasing se akoi instinct se khangbiu akoi shiba ki de akoi mama oibasing se chagi da mak akoi shiba ki de haiba se Amit Shah na kaubidaba na ai BJP government na kaubidaba phai masi ai haijaningi
India na Manipur singak sembang amlodaba oiragadi sengna haibiyu Manipur gi mama oibisingna Manipur singak sembang ami ima singna ngakserage haina lamsang apunba nupi luki advisor Rani Blana phongdokre ngasi lamsang kaithal sathaki ba wakame pamaduda Rani Blana hai Manipur se ningkha tamna chahi kya palamba lamda amani adubo India da Manipur se tilubadagi thoningdaba thodok kya leptana thorakli India na Manipur da yongna tan yenbagi thongna Manana Chatharakli, Masina Manipur Miam da Tongan Bawakalon Ama Pohale, Indiana Manipur Gidama Ngaks and Birodabo Orabadi, Manipur Miam da Kangan Biu, Manipur Si Mamang the Honalam Damasigi Ima Ibel Sinangalak Pani, Makatana Ima Ibel Sinangaksage Haiki. Mana Makatana Hai, Manipura Awaba Kaya Nang Liba Misi Minatolibasi, Manipur Gamen Amadi, India Gamena, Kangsanadana Letokli, Makogi Aron by Agenda, Malay Rabra Habasi Miam Singaba Paure Haiki. Laipang kuno apun ba mera lo LKA ML na Impal iski Sangakpam Bazada Cha Hotel Toba Lakshmi Kobi Mio Amadagi Yungo Lita Samyang Kairong Ngarang Leba Popa Numiki Numidang da Paduna Yungo Singadong Mai Taduna Mangan Kre Adubo Hotel Mapu Lakshmi Budi Makatana Matungda Sigumba Tabak Todana Ba Kanbawa Pam Tamla Matungda Tadokre Hairi Todo Dui Matangda LKA MLG Secretary Elangbam Sobitana Paumising da Haikibada Manipuria Sulu Matamasida Sendong Karagidama Yuyolambasi Laibak Tibani Haiki Yaral Patalaiba Minister Social Drogi Palm is in Navadagi Lanai Mio Amagi Palm Mai Tarambagi Todoka Marlena Palma Dubu Senariba Mioina Maralajadaba Mio Sing Panaba Honaba Tong Yaning Day Palm Senariba Mio is not directly by FIRC Kudakta Kaktat Pagaloyana Palm Senariba Mio Sigi Matakta Oina Counter FIR Tobio Haina Top Awang Lekai Mahila Mandalgi member Ting by Jam Devalana Pongdokre Nongmai Rembi Community Hall Top Awang Lekai da Top Dusharagi Manung Chanalaiba ESA SSC OPA Amadi YDC Hariba Club Marina Puna Sinduna Pantokiba Pagimi Pamamada Devlana Hai Tasiki Tankulum Doida Yaral Pata Minister Social Drogi Pam Mai Tabalakpani Haiba Mio Singna Social Drogi Pam Tangnaba Mio Amagi Mayum Mai Taram Bagi Todok Leki Hairi Maduda Mai Taram Mi Hariba Pamaduda Laiba Top Konang Kongdagi Ketrimayum Bisharupna Porompa Police Station da complain ama Toraki Madugi Matungina Leka Salaiba Karishu Kangidaba Mioani Police na Panaba Tabak Jatarak Paduga Leka Sida Lektaba Mio Amasu Leka Salai Haiduna Koti Tirak Pasi Yaning Day Yaral Palokol Yakoda Pam Kaya Lay Maduda Nishasina Mio Kya Lady Tangkulum Doida Mai Tarami Hairiba Dusu Kanano Haiba Kangba Nate Maduda Maralay Taba Mio Shing Panaba Honarak Pahabasi Kanagumba Karaki Kut Yaubra Signay Haiki Mana Makatana Hai Yummai Chakpadugi CCTV da Yawi Hairak Labanina Miamda CCTV Putes Adu Uhalu Ngasi Pauba CCTV Putes Yenge Habada Yadriba Sixing Nava Pawi Police da FIR Tangaliba Ketrimayum Bisharupna Atubada FIR do Handokadabani Natrabadi Lekai Miamna Mahaki Matakta Lekai Goiba Warep Lauduna Counter Case Togani Manipura Tolibera Ngasi Kanagumba Karana Natai Nava Hona Biganu Maitai Sing Punsindana Lamdamasik Kanava Hona Minaba Matautai Haiki Indians in principle Gidama Uniform Civil Code Amasemada Am Admi Party na Sagoli AAP National Secretary Organization Amasung Rajya Sabha ki MP Sandeep Pathak na haikibada Masi Sembada Constitution ki Article 44 na su support tawi adumoinama wapam asida religious community punamag yawbanina yamna kupthana tana tiknaba amadi changli Constitution ki Article 44 na hairi India ki territory pumbada citizens singi secure ki dama state na uniform civil code ama semba yai amaromda AAP na phongdolokli bawa phamasi BJP na mathang sahida pangthokadaba mikhal gi yenglaga uniform civil code ama semnaba thorang torokpagi mayokdani hairi Prime Minister Narendra Modi na haikibada imung amagi miyoi singna tongan ba rules satnaba yadabagum uniform civil code ki mathau tai haiba wapamda Congress ki senior party leader P Chidambaram su haikibada uniform civil code asi miyamda namduna chalanba yaroi Muslim singna su uniform civil code ki wapam asida kanna yaningdaba phongdorakli Haujarabada marapa mukana pijari Manipur ki Governor na Prime Minister Narendra Modi ga unaduna Manipur da tangdu laitaba phibam da hanjilaknaba thabak thoram sing paikhat pinaba taksin biram bagidamak kaksing SG MLA M Rameswar na Governor bu thagatpa phongdorakli Relief camp talaiba inmates sing na sajaba yaning candle haina mingthon ba candle ngasi DC Thobal Ahanthem Subas na launch tawkre
Manipurda hauze oriba phibam asida Manipurda Article 355 satnare haina MPP na lowi haina MPP gi President Samjaina phongdokre. Loinana Manipurda tongan balengak thamlakpa yaroi karigumba Manipur kaina ba thabak taroklabadi sabchana thengnagani haina United Mothers Organization gi maikaidagi phongdorakli. Ngasigidi paudam pijaba matang solution jare miyeng tabiriba singbu khurumjari.